ngasisu pudona lakchari Inspector Tayai Chamapan ga mari suba tangka Sandok chari tangka gasi haujik thokni ba irang asida masiga mari leinana puthokchaba thoram miyambung hektang puthana nabgidama thoramasi puthokchaban matam gi thokliba thodo wathok singda yumpham oiduna puthokchaba wari paring amani ngasi gi wari gi mami relief camp taraga taret suba tangka tabisi sir gangmai kaidore wara bro skadai degi no da sir kadai degi wa bana mayam punamaki kapning nungai ta wari sing se taraga sir khutto khulai pairga lan bu chaning ge sir gamai lan haibadudi aho banai bani na roiba soidana lakani madugi matam du karam kanda lakadage haibadun lan di soidana loi kigani adubu imung manungna phanghori ba saitheng asidi kaidonung da sukhak loi banai ekoi wari mayam tare tongan ma mafamdagi chelakpagi yum mai thakibagi imung manungda mi kainabagi aduga relief camp da awaba khangliba thengnarkiba miyam punama ayamana mi lising humpugi mathakta imung kayano loina mayum tumna mai chakiba khara amana mayum mai di chaktana thengnariba lanpham masida mo makhoi gi imung manungi nuksi jaraba miyoi sing adu sena khainabagi mapawng mayam leiriba sing asida adugumba wari ligadaba sir adugumba wari di kuntra mari manga nipu yamba male da sir mayam punamak se sir lainge de wari sing asi loina tamgani haidana sir loina mayam paw phona bar khangde mari imung manungi mi sing se lakton lairabni sir gamai loina mak amamam koksen biro aduga imung manungi mi ani hum yarabasne kari sukai beleti soidina mafam je koksen biro phagni sir somda lakpiro pabung aduga yamba ma yawbuduga somda lakpiro ima ma su yawu ma laser oh yani somda phamman biro sidai chokri amani da henjal sir sida leri yani sir somda lengsen biro somda oh lengsen biro oh ibong khoi laksari mayam punomakse mafam asida magi thamogi oiba wafam sing sir lainge da wari sing asi tamninge hedana lakpadu da sir khoi su laksari ban khoi su imung manungi wafam kharadang tamjage haiduna habiyo babu adongi nungai taba thamoi sopo wari do tambiyo saibong nungai bo wari dinatre mafam asida lebiri be maibel mayam pomnama ekhoigi tengtha kholase kanana bu tabi gadaban miyam punamakki mafamda khoisu tahanjaningdana leikhidраbai chadugi matangda kariguma kharadang oirabasu panjaningdana laksaban sir thodokadu megi tang ahumgi matung leipaga sida thodokasi hekthokkiba naha kayamarum masagi maribak majatibu nungsiba kayamarum se asuk yamna tholakani haibase khanba phawa aidi khankidabani adubu mayam adugi marakta aigi chanu pasu yaurongani haibase ai khalude ai sugunudagi langthabangi mantri khongdo hongatuna lebani chanu pani madugi mathangdi chanu pema madugi mathangda chahi yam kanaraga chahi taramu madugi matungde chanu pami ton phangi chanu padugi maming Romario kawi pakhangni chahi kun manga rom suri maga khara aikhoi ge sikhara koinarap adom tawi atona tangoina su tawba aduga mathakki mayamba loina mayuma kai pale maga chahi yam khen adumona su aikhoina chahi su khenarabani na madi atona tango ere khoina luna chana tawbaga mahakti ꯑꯩꯈꯣꯏꯅ ꯃꯟꯇ꯭ꯔꯤ ꯈꯣꯡꯗ ꯍꯣꯡꯀꯠꯂꯕ ꯃꯇꯨꯡꯗ 2019 ꯃꯗꯨꯗꯒꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯑꯌꯥꯝꯕꯗ ꯂꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯅ ꯑꯃꯨꯛ ꯁꯨꯒꯨꯅꯨꯗ ꯂꯩꯔꯤꯉꯩꯒꯤꯅ ꯑꯃꯨꯛ ꯍꯣꯡꯀꯠꯂꯒ ꯑꯃꯨꯛ ꯁꯣꯝꯗ ꯕꯣꯔꯗꯤꯡꯗ ꯑꯃꯨꯛ ꯃꯤꯡ ꯆꯟꯗꯅ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯈꯤꯕꯅꯤ ꯕꯣꯔꯗꯤꯡꯗꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒ ꯃꯥꯒꯁꯤ ꯈꯔ ꯅꯛꯁꯤꯟꯅꯕ ꯈꯔꯗꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯍꯧꯗꯕ ꯍꯥꯏꯔꯒꯗꯤ ꯃꯥꯒ ꯑꯩꯒꯁꯤ ꯅꯣꯡꯃꯇ ꯐꯃꯨꯡꯗ ꯏꯄꯥ ꯏꯆꯥ ꯇꯨꯃꯤꯟꯅꯈꯤꯗꯦ ꯆꯥꯛ ꯄꯨꯈꯝ ꯑꯃꯇ ꯃꯥꯒ ꯐꯝꯃꯤꯟꯅꯔꯒ ꯆꯥꯕꯁꯤ ꯐꯪꯂꯛꯇꯦ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯅꯤꯡꯁꯤꯡꯂꯨꯕꯗꯅꯦ ꯊꯃꯣꯏꯁꯤ ꯃꯆꯦꯠ ꯇꯥꯎ ꯃꯌꯥꯝꯕ
ꯍꯧꯈꯤꯕꯁꯤꯡ ꯑꯩꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯇꯨꯃꯤꯟꯅꯔꯦ ꯃꯥꯅ ꯑꯇꯣꯟ ꯑꯇꯥꯡ ꯑꯣꯏꯔꯒ ꯑꯌꯥꯝꯕ ꯕꯣꯔꯗꯤꯡꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯕꯒ ꯃꯗꯨꯗꯒꯤ ꯃꯍꯩ ꯃꯁꯤꯡ ꯕꯣꯔꯗꯤꯡꯗ ꯁ꯭ꯀꯨꯜꯒꯤ ꯊꯥꯛꯁꯤ ꯂꯣꯏꯔꯛꯄꯗꯒꯤ ꯃꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯃꯍꯩ ꯇꯝꯃꯛꯄꯗꯒꯤ ꯈꯔ ꯂꯩꯔꯒꯗꯤ 2019ꯗ ꯃꯥꯒꯤ ꯄꯣꯛꯐꯝ ꯂꯝꯗꯝ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯃꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯁꯨꯒꯨꯅꯨꯗ ꯂꯩꯍꯧꯏ ꯃꯥꯅ ꯃꯩꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯕꯒ ꯃꯐꯝ ꯑꯗꯨꯗ ꯏꯃꯧ ꯅꯨꯄꯤ ꯏꯁꯨꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒ ꯂꯩꯔꯝꯕꯒ ꯃꯥꯗꯤ ꯃꯐꯝ ꯑꯗꯨ ꯀꯌꯥ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ ꯃꯐꯝ ꯑꯗꯨꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯂꯩꯐꯝ ꯆꯥꯐꯝ ꯃꯔꯨꯞ ꯃꯄꯥꯡ ꯁꯨꯒꯨꯅꯨ ꯍꯥꯏꯕꯁꯤ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯝ ꯂꯩ ꯃꯃꯥꯒ ꯉꯥꯏꯍꯥꯛ ꯂꯩꯇ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯤꯅꯤꯠ ꯑꯃ ꯍꯦꯛꯇ ꯐꯥꯗꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯊꯕꯛ ꯂꯩꯔꯦ ꯍꯥꯏꯔ ꯄꯠ ꯍꯦꯛꯇ ꯀꯛꯈꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯩꯔꯤ ꯇꯧꯔꯤ ꯍꯣꯏ ꯄꯠ ꯍꯦꯛꯇ ꯊꯝꯈꯤ ꯃꯤꯅꯤꯠ ꯑꯅꯤ ꯑꯍꯨꯝ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯨꯝꯗꯒ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯝꯗ ꯌꯨꯝꯗ ꯂꯥꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯁꯨ ꯄꯪꯀꯨꯏ ꯀꯨꯏꯅ ꯍꯦꯛꯇ ꯐꯪꯗꯦ ꯐꯠ ꯂꯩꯔꯝꯃꯤ ꯐꯠ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒꯅ ꯈꯔ ꯉꯨꯔꯨ ꯉꯔꯥ ꯇꯧꯏ ꯃꯌꯥꯝꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯅ ꯃꯥꯒ ꯂꯣꯏꯅꯕꯗ ꯌꯥꯅꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯆꯍꯤ ꯈꯔ ꯑꯁꯤ ꯃꯥꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇꯨꯗ ꯂꯩꯈꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯝꯅ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯐꯠ ꯂꯥꯎꯅ ꯆꯪꯉꯛꯄꯗꯣ ꯑꯗꯨꯝ ꯍꯥꯏꯅ ꯌꯨꯝꯗ ꯆꯪꯉꯛꯀꯗꯕ ꯃꯥꯟꯕ ꯀꯌꯥ ꯃꯔꯨꯝ ꯂꯩ ꯊꯧꯗꯣꯛ ꯑꯗꯣ ꯇꯥꯡ 29ꯗ ꯁꯨꯒꯨꯅꯨꯗ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯦ ꯃꯔꯤ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯈꯔꯁꯨ ꯂꯩ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯃꯐꯝ ꯑꯗꯨꯗ ꯈꯨꯠ ꯊꯥꯅꯗꯕ ꯃꯩꯇꯩꯒ ꯀꯨꯀꯤꯁꯤꯡꯒ ꯂꯥꯟ ꯇꯧꯅꯗꯕ ꯍꯥꯏꯕ ꯋꯥꯐꯝꯗ ꯐꯥꯎꯕꯗ ꯌꯥꯅꯔꯒ ꯂꯩꯈꯤꯕꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡ ꯈꯔꯗꯤ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯦ ꯅꯤꯡꯕꯨ ꯑꯗꯨꯝ ꯉꯥꯡꯅꯈꯤ ꯑꯗꯨꯃꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯀꯔꯤ ꯇꯧꯔꯨꯅꯦꯒꯦ ꯏꯔꯥꯡ ꯍꯧꯔꯒꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯒꯠꯂꯣ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯞ ꯂꯩꯌꯨ ꯍꯥꯏꯗꯅ ꯃꯌꯥꯝꯕꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯡ ꯊꯣꯛꯈꯤ ꯏꯔꯥꯡ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ ꯃꯗꯨꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯄ ꯅꯣꯡꯃꯩꯁꯤꯡꯅ ꯂꯦꯞꯇꯅ ꯁꯨꯒꯨꯅꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯅꯈꯤ ꯃꯗꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯅꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯧꯅꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯐꯥꯎꯕ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯁꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯋꯥꯈꯜ ꯐꯥꯎꯕꯗꯤ ꯋꯥꯔꯝꯕꯗꯨ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯀꯌꯥꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯅꯈꯤꯕꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯍꯤꯡ ꯆꯨꯞꯄꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯣꯏꯁꯥꯎꯅꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯍꯥ ꯀꯌꯥ ꯑꯃꯔꯣꯝ ꯁꯨꯒꯨꯅꯨ ꯇꯝꯅ ꯊꯣꯝꯖꯤꯟꯈꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯀꯤꯔꯤꯛ ꯏꯅꯈꯤ ꯃꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯂꯩꯕꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤ ꯑꯩ ꯔꯤꯌꯣ ꯇꯥꯕ꯭ꯔꯥ ꯔꯤꯌꯣ ꯀꯩꯒꯤ ꯄꯥꯎ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯑꯗꯨ ꯀꯝꯗꯧꯔꯒꯦ ꯄꯥꯎ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩ ꯃꯤꯕꯨꯗꯤ ꯌꯥꯝ ꯊꯣꯝꯖꯜꯂꯦ ꯑꯇꯩ ꯃꯐꯝ ꯀꯌꯥꯗꯒꯤ ꯑꯩ ꯊꯝꯃꯒꯦ ꯄꯥꯎ ꯀꯩꯅꯣ ꯉꯥꯏꯈꯣꯅꯦ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤꯅꯦ ꯌꯥꯔꯦ ꯁꯣꯝꯗ ꯏꯔꯥꯡ ꯀꯜꯂꯦꯕ ꯊꯝꯃꯒꯦ ꯄꯥꯎ ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯔꯒ ꯐꯣꯟ ꯍꯦꯛꯇ ꯊꯝꯈꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ ꯏꯔꯥꯡ ꯂꯩꯇ꯭ꯔꯕꯁꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤ ꯏꯀꯣꯏ ꯀꯣꯏꯕꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯍꯦꯛ ꯇꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯇꯥꯔꯛꯄꯗꯒꯤ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯈꯤ ꯑꯩ ꯔꯤꯌꯣ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯅꯠꯇꯦ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯕꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ꯭ꯔꯣ ꯑꯁ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯀꯩꯊꯦꯜꯗ ꯃꯤ ꯌꯥꯝ ꯂꯥꯛꯏ ꯏꯔꯥꯡ ꯌꯥꯝꯅ ꯀꯜꯂꯦꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯆꯠꯊꯣꯛꯇꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ ꯍꯩ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯟꯅꯈꯤꯁꯤ ꯉꯥꯏꯈꯣꯀꯣ ꯐꯣꯟ ꯊꯝꯈꯤꯅꯨ ꯑꯁ ꯌꯥꯔꯦꯕ ꯍꯧꯖꯤꯛ ꯏꯔꯥꯡ ꯌꯥꯝꯅ ꯀꯜꯂꯦꯕ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯑꯩ ꯊꯝꯃꯒꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ
asumna mamaga wari sanabadasu ngahaktang wari sanaramlaga phat line du kaklagane magi hongna bi hekta toki madugi matungda khara matamdu thengjelakpa matamda di sada haiphet chingnaba kariguma madi phawi mafam adu di rang haudunu leraga kari torongadabano kari thodok tholongadabano haidunane leifam safam khangdana dumak leki matamdi sum thengjelakpaduda kari torongadagi haina sum khale mamai thangda miyamna sum ngangnarakpadagi aikhoida pau yorki madudi nungthilgi matamaduda Nazaret ki adom side lomda naha mayam sangsin kibada nungmai kaplakpadagi nungmaina paliba sing adugi marakta romaria su yaure haiduna adubu wafam ase mayek sengna di khangti adubu mafam aduda sangba yauruba naha singna romario nungmaina panduna mafam adu lehawi haiba wafam se nibu ngangnarakki adubu kayamuk amna chumlabano senglabano khangi haiduna aina isano payai madu call toki ai nangbu tabrane nangbu kadai delege pabo kari dorage aidi huju postcard ai postcard banatine asomda thokliba irang aduda nanau nu padu yawi habra mabu soi habra kaino ma haine nati ai khodi gari su leiti karam haina tawni lambi su irang ni no hujikti chathok chasen dagi horaga ai ngai khone no koibu paw mu to longne yoro moida babu madi kido bo yawdu no ni ai ni yumda leyo na haramani asma yoro moida ai mina hairak pani ne chummi chumde haibadudi khangpa phatrane nangbo babung ai postcard no le ai masida lotion gi ge na tawni phare babung ai ngahal lerga ai haijaragi adubo isa yai menang hak leiraga hairak ki haiba wafam adugi paw yumda yawraki paw do chumle haiba khanglaki adubo sanu pagi thawai yaudro hakchang mafam aduda Nazaret ki mafam amada taaduna leire adu mafam aduda bukaya nungaira roi haidana imung manungi mi amata yangante isadu ki mai thongdo udaba yamna koire adu aroi boina amuktang ujage khankib mahak ki mai thongdo uba phangi yamna tathi tawaina otpi nei biraga Sidringayda mahakpu sinanabagidama phatkidraba makhoina otpi nei biroga hatkiba oira male kayada tamthi ai chadana makhoigi maning thungdanaba kari tawkhraki makhoigi separate administration tanbada igi chanu paduna kari haikibano makhoina sugunuda leiriba miyam punamaki yumda makhoina nomai kapsilaktuna landarakhiba natro sugunuda leiba praja amana koki singi yumda mai thakibro Jum singda no wayna kap kibro kana hana lan si hawi kana hana tawi habsi asing maloi na puno makhangli banatro makhoi ne ningli ba makhoi gi soro duna makhoi ne tori ba tapak kadu ya gadro oi da pada bana pareng saduna semjan sajin bo hai kaya dana lanjedra ba maitai singda makhoi na lan ta hogi maram asibu kariro kaidong na su phangloi makhoi ne ningli pamli ba puno mak laina ishona puna mak loi na u bangak tani makhoina ningli shorduna su yaroi daba aduga semjin sasilaga nampu hapuda lanjadraba thawai kayage punsi manghalaga makhoi gi aningba phangane haiba sibu chumbrane sibu chumbro unthongna ningam khidre ko sumna kaina gani khangdabnina kayada su labna leinaru mayamagi manakta leigani haiduna dumak leikibaduda Mahaki aroi besarta madu uki. Moi pabong tokloba tabang amdre. Chano pado amukhana mapoga sida lakla roi. Lebaki damak athokrabani. Lebaka sigi damak. Athobogi mington phangrabadudi. Chano pa. Aisho. No muta pukhamamad. Chakha minaraga muna duna yena duna chaminabado ai phangdaba yamna koi iton to na phangjaba mayam basing asiga mag sahi tara hena khenab mayam basing na manauni na khanti hek makhoina puksaba masagumna unthongna luna tawjakrab madumangna mati
ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯅ ꯑꯩꯈꯣꯏꯗ ꯆꯩꯅꯥ ꯄꯤꯔꯝꯂꯤꯕꯁꯤꯕꯨ ꯂꯩꯃꯤꯟꯅꯕꯁꯨ ꯐꯪꯍꯧꯗꯦ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯨ ꯎꯍꯧꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯏꯃꯥꯗ ꯏꯃꯥ ꯑꯩ ꯈꯨꯟ ꯉꯥꯛꯂꯨꯒꯦ ꯑꯩ ꯂꯥꯟꯐꯝꯗ ꯏꯔꯩꯄꯥꯛꯀꯤꯗꯃꯛꯇ ꯑꯩ ꯈꯨꯟ ꯉꯥꯛꯄ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯋꯥꯍꯩ ꯑꯁꯤꯇꯪ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯒꯅꯦ ꯑꯩꯅ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯔꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯅꯔꯝꯗꯝꯒꯤꯗꯃꯛꯇ ꯅꯔꯩꯄꯥꯛꯀꯤꯗꯃꯛꯇꯅꯦ ꯅꯪ ꯆꯠꯂꯨ ꯉꯥꯛꯂꯨꯆꯣ ꯌꯦꯛꯅꯕ ꯃꯥꯌꯣꯡ ꯌꯥꯔꯨꯆꯣ ꯅꯪꯅꯦ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯊꯦꯠꯂꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯅ ꯕꯣꯔ ꯄꯤꯕ ꯅꯪꯍꯧꯗ꯭ꯔꯦꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯒ ꯏꯃꯥ ꯑꯩ ꯂꯥꯟ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯏꯔꯥꯡ ꯀꯜꯂꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯥꯅ ꯃꯗꯨ ꯍꯥꯏꯔꯒ ꯄꯠ ꯊꯝꯃꯤ ꯏꯔꯥꯡ ꯀꯜꯂꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯌꯨꯝꯗ ꯂꯩ ꯐꯣꯟ ꯄꯠꯅ ꯍꯦꯛꯇ ꯀꯛꯊꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯥꯅ ꯑꯌꯥꯕ ꯂꯧꯔꯝꯗꯦꯅꯦ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯊꯦꯠꯂꯒ ꯂꯥꯛꯀꯗꯕꯗꯨ ꯃꯍꯥꯛ ꯃꯃꯥꯗꯒꯤ ꯑꯌꯥꯕ ꯂꯧꯈꯤꯗꯦ ꯃꯍꯥꯛꯅꯅꯦ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯑꯌꯥꯕ ꯂꯧꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯊꯦꯠꯀꯗꯕꯅꯤ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯊꯦꯠꯀꯗꯕꯅꯤ ꯌꯥꯔꯦ ꯃꯃꯥ ꯌꯥꯔꯦ 이봉호 험마시니 ꯑꯩꯈꯣꯏꯅꯅꯦ ꯏꯁꯥꯒꯤ ꯇꯝꯖꯅꯤꯡꯕ ꯋꯥꯐꯝ ꯍꯥꯏꯕꯕꯨ ꯁꯔ ꯑꯩ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯌꯥꯏꯃꯅꯤ ꯑꯣ ꯍꯥꯏꯕꯤꯌꯨ ꯁꯔ ꯁꯨꯒꯨꯅꯨꯗ ꯑꯩꯒ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯨꯝꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯏꯉꯝ ꯉꯝꯗꯦ ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯂꯧꯊꯣꯛ ꯂꯧꯁꯤꯟꯗꯒꯤ ꯍꯧꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯆꯤꯡꯕꯕꯨ ꯑꯣꯏꯔꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯑꯣꯏꯔꯣ ꯃꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅꯕꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯍꯣꯡꯒꯠꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯅꯤ ꯀꯔꯤꯅꯤ ꯑꯗꯨꯒ ꯃꯥꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯧꯗꯣꯛꯏ ꯃꯇꯝꯁꯤ ꯆꯍꯤ 25-26 ꯁꯨꯔꯛꯄꯁꯤꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯁꯨ ꯑꯗꯨꯝ ꯌꯥꯔꯕꯅꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯋꯥꯄꯣꯛꯄꯤꯔꯣꯝꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯂꯝ ꯈꯔꯁꯨ ꯂꯩ ꯃꯐꯝꯗꯨꯗ ꯌꯨꯝ ꯀꯩꯒꯤ ꯁꯥꯔꯒ ꯄꯨꯟꯅ ꯕꯕꯥ ꯍꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯑꯁ ꯇꯜꯂꯤꯗ ꯑꯩꯗꯤ ꯑꯗ ꯂꯩꯅꯤꯡꯗꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅꯣ ꯅꯠꯇ꯭ꯔꯒ ꯑꯗ ꯂꯪꯊꯕꯥꯜ ꯃꯟꯇ꯭ꯔꯤꯈꯣꯡꯗ ꯑꯗ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯣ ꯑꯁ ꯑꯗꯨꯗꯁꯨ ꯂꯩꯅꯤꯡꯗꯦꯗ ꯑꯗꯨꯗ ꯂꯩꯅꯤꯡꯗꯗꯅ ꯑꯩ ꯁꯤꯗ ꯂꯩꯔꯤꯅꯤ ꯑꯩꯒꯤ ꯄꯣꯛꯐꯝ ꯆꯥꯎꯐꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤꯅꯤ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯍꯧꯔꯒ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤ ꯑꯩꯗꯤꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯅꯨ ꯀꯥꯏꯅ ꯍꯥꯏꯗꯣꯏꯔో ꯍꯦꯔꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯋꯥꯄꯣꯛꯄꯤꯗꯁꯨ ꯂꯝ ꯂꯩ ꯑꯗꯣꯝꯗ ꯂꯩꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯣꯡꯉꯁꯨ ꯑꯗ ꯍꯣꯡꯉ ꯂꯩꯁꯤꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯁ ꯑꯩ ꯑꯗꯨꯒꯤ ꯑꯄꯥꯝꯕꯒ ꯑꯩ ꯀꯔꯤꯝꯇ ꯂꯩꯇꯦꯗ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤ ꯋꯥꯄꯣꯛꯄꯤꯗ ꯂꯩꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯂꯪꯊꯕꯥꯜ ꯃꯟꯇ꯭ꯔꯤꯈꯣꯡꯗ ꯑꯩ ꯃꯗꯨꯗꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯒꯦꯕ ꯑꯩ ꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯑꯩ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯁꯤꯗꯤꯕ ꯑꯩ ꯅꯪꯕꯨ ꯑꯩꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯦꯅ ꯈꯜꯂꯤꯝ ꯑꯩ ꯆꯍꯤꯗꯨ ꯌꯥꯝꯁꯜꯂꯕꯅꯤꯅ ꯅꯠꯇꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯑꯩꯁꯦ ꯌꯨꯝ ꯀꯩ ꯄꯥꯜꯂꯀꯥꯟꯗ ꯂꯣꯏ ꯈꯪꯉꯛꯀꯗꯧꯅꯤꯅꯦ ꯉꯥꯎꯗꯅ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏ ꯂꯩꯒꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯈꯪꯅꯖꯕ ꯀꯔꯤ ꯂꯩꯔꯗꯤꯅꯦ ꯁꯠ ꯄꯨꯁꯜꯂꯒ ꯍꯣꯡꯕꯨ ꯍꯣꯡꯉꯁꯨ ꯁꯤꯗꯕꯨ ꯂꯩꯔꯁꯨ ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯐꯝ ꯂꯩꯕꯗ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯑꯩꯈꯣꯏꯅ ꯌꯦꯛꯀꯗꯕ ꯂꯩꯇꯦ ꯑꯁ ꯌꯨꯝ ꯀꯩꯒ ꯄꯥꯜꯂꯔꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯌꯨꯝ ꯄꯥꯜꯂꯒ ꯑꯩ ꯂꯩꯈꯤꯅꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯠꯂꯤꯗ ꯆꯍꯤ 25ꯕꯨ ꯂꯤꯔꯗꯤ ꯂꯣꯏꯔꯦꯅꯤ ꯆꯍꯤ 30-40 ꯁꯨꯕꯁꯨ ꯅꯠꯇꯅ ꯍꯩ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯅꯤ ꯍꯥꯏꯁꯤꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯤ ꯃꯇꯝ ꯑꯃ ꯂꯩꯕꯅꯤꯀꯣ ꯑꯁ ꯀꯗꯥꯏꯗꯅꯣꯗ ꯍꯧꯖꯤꯛꯄꯨ ꯆꯍꯤ 25-26 ꯌꯨꯝ ꯄꯥꯜꯂꯣꯏꯁꯤꯕꯨ ꯌꯥꯔꯦꯁꯦ ꯑꯗꯨ ꯋꯥꯐꯝꯗꯨ ꯌꯥꯔꯦꯁꯦ ꯅꯈꯣꯏ ꯇꯦꯌꯥꯏꯅ ꯍꯥꯏꯔꯤꯁꯤ ꯌꯥꯝꯅ ꯆꯨꯝꯕꯅꯤꯀꯣ ꯃꯤꯁꯦ ꯈꯪꯅꯕ ꯂꯩꯔꯗꯤ ꯁꯠ ꯑꯩꯈꯣꯏꯕꯨꯁꯨ ꯈꯪꯍꯟꯕ ꯐꯩꯀꯣ ꯑꯩꯈꯣꯏ ꯈꯪꯗꯕꯤꯗꯒ ꯍꯌꯦꯡ ꯁꯠ ꯄꯨꯁꯜꯂꯒꯅꯦ ꯃꯥꯏ ꯆꯥꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ
ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯍꯧꯒꯦ ꯀꯩꯅꯣ ꯑꯁ ꯏꯇꯩꯃ ꯌꯥꯔꯦ ꯀꯩꯗꯧꯔꯤ ꯏꯇꯩꯃ ꯂꯣꯏ ꯌꯥꯎꯁꯜꯂꯦ ꯀꯩꯅꯣ ꯈꯪꯗꯦ ꯏꯇꯩꯃꯅ ꯍꯥꯏꯗꯥꯏꯅꯦ ꯑꯩꯗꯤ ꯅꯆꯥꯅꯨꯄꯥ ꯑꯍꯟꯅꯦꯅ ꯍꯥꯏꯗꯥꯏꯅꯦ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡ ꯂꯣꯏ ꯄꯤꯛꯏꯁꯤꯗꯤ ꯑꯗꯨ ꯋꯥꯗꯨꯕꯨ ꯋꯥꯅꯦꯅ ꯍꯥꯏꯔꯛꯏꯗꯨꯕꯨ ꯍꯣꯏ ꯍꯣꯏ ꯃꯇꯝꯗꯣ ꯊꯦꯡꯈꯤꯅꯤ ꯆꯍꯤ 16 ꯁꯨꯔꯕꯅꯤ ꯍꯧꯖꯤꯛꯅꯦ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯉꯥꯎꯗꯅ ꯂꯩꯔꯤꯗꯣ ꯌꯨꯝ ꯊꯣꯛ ꯄꯥꯟꯁꯤꯜꯂꯗꯤꯅꯦ ꯑꯋꯥꯕ ꯀꯔꯤꯅꯣ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯂꯣꯏ ꯈꯪꯒꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯥꯡꯅꯔꯔꯣꯏꯗꯅ ꯅꯌꯥꯝꯕꯒꯁꯨ ꯂꯥꯎꯅꯔꯔꯣꯏ ꯑꯁ ꯌꯥꯔꯦꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯆꯥꯛ ꯊꯤꯔꯣꯁꯦ ꯑꯩ ꯆꯠꯇꯣꯏꯅꯦꯕ ꯁꯤ ꯀꯣꯏꯗꯧ ꯂꯥꯡꯗꯧ ꯌꯥꯝ ꯋꯥꯠꯂꯤꯁꯦ ꯑꯩꯅ ꯊꯑꯣꯏꯅꯅꯦ ꯑꯥꯗ ꯂꯩꯇꯉꯩ ꯁꯤꯗ ꯂꯩꯔꯤꯁꯤꯅꯤꯀꯣ ꯌꯨꯝ ꯄꯥꯜꯂꯣꯅ ꯁꯨꯝ ꯇꯧꯁꯜꯂꯗꯤ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑ ꯀꯣꯛ ꯆꯠꯈꯤꯖꯅꯤ ꯑꯥꯗꯁꯨ ꯂꯩꯇ ꯁꯤꯗꯁꯨ ꯂꯩꯇꯅꯦ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈꯤꯖꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇꯦ ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯒꯨꯝ ꯑꯩꯅ ꯈꯟꯖꯕꯅꯤ ꯃꯥꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯑꯩꯅ ꯉꯥꯡꯕ ꯆꯩꯕ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯅ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯅ ꯐꯍꯟꯅꯤꯡꯕꯗꯒꯤ ꯏꯅꯥꯎꯅꯤ ꯀꯣꯜꯂꯝ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯈꯨꯄꯥꯅ ꯈꯨꯅꯝꯅ ꯊꯥꯈꯤꯕ ꯈꯔꯁꯨ ꯌꯥꯎꯈꯤ ꯃꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯈꯛꯇ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯃꯉꯣꯟꯗ ꯐꯨꯕꯤ ꯆꯩꯕꯤꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯤꯟꯗꯥ ꯇꯧꯔꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯒ ꯃꯍꯥꯛ ꯌꯨꯝꯗ ꯁꯪꯉꯨ ꯌꯨꯝꯗ ꯂꯩꯌꯨ ꯍꯥꯏꯗꯅ ꯏꯔꯥꯡ ꯑꯁꯤ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯦ ꯑꯗꯨꯕꯨ ꯃꯦꯒꯤ ꯇꯥꯡ 3ꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯈꯔꯗ ꯍꯧꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯁꯨꯒꯨꯅꯨꯗꯁꯨ ꯏꯔꯥꯡ ꯈꯔꯗꯤ ꯑꯣꯡꯈꯠꯅꯗꯨꯅ ꯂꯩꯕꯅꯤ ꯃꯁꯦ ꯃꯥꯗꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯍꯥꯁꯤꯡ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯔꯒ ꯌꯥꯎꯕ ꯍꯧꯈ꯭ꯔꯕꯅꯤ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯇꯥꯡ 19ꯗ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯔꯦꯟ ꯋꯥꯡꯃꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡ ꯑꯗꯨ ꯑꯗꯣꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯅꯔꯛꯂꯕꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯛ ꯍꯣꯟꯗꯣꯛꯄ ꯃꯍꯥꯛ ꯌꯥꯎꯔꯤꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯅꯣꯛꯈꯤ ꯇꯧꯗꯨꯅ ꯑꯃꯒ ꯑꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯊꯣꯛꯄꯗ ꯃꯍꯥꯛ ꯇꯜꯂꯤ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯁꯤꯃꯇ ꯇꯧꯕꯤꯔꯝꯃꯨ ꯁꯤꯃꯇ ꯄꯥꯏꯕꯤꯔꯝꯃꯨ ꯁꯤꯃꯇ ꯇꯧꯔꯝꯃꯨ ꯃꯍꯥꯛꯅ ꯇꯧꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯍꯥꯛꯇꯤ ꯒꯥꯔꯤ ꯊꯧꯕꯁꯨ ꯍꯩ ꯂꯩꯀꯥꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯄꯨꯕꯒꯤ ꯑꯣꯏꯔꯣ ꯑꯃ ꯇꯧꯕꯒꯤ ꯑꯣꯏꯔꯣ ꯑꯃ ꯇꯧꯕꯒꯤ ꯑꯣꯏꯔꯣ ꯃꯍꯥꯛꯀ ꯂꯣꯏꯅꯗꯕ ꯃꯍꯥꯛꯀ ꯄꯨꯟꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯣꯏꯔꯕꯁꯨ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯌꯥꯎꯗꯕ ꯂꯩꯇꯦ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯁꯨꯒꯨꯅꯨꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯟ ꯄꯥꯡꯕ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯅꯍꯥ ꯀꯌꯥ ꯃꯔꯨꯝꯅ ꯁꯨꯒꯨꯅꯨꯒꯤ ꯀꯩꯊꯦꯜꯗ ꯀꯤꯔꯤꯛ ꯏꯟꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯅ ꯌꯨꯝꯗ ꯌꯨꯝ ꯁꯪꯉꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯈꯤꯗꯦ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯔꯤꯍꯣ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯃꯤꯌꯥꯝꯅ ꯉꯥꯡꯅꯩ ꯅꯪꯕꯨ ꯃꯥꯒꯤ ꯄꯥꯎꯗꯣ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯃꯩ ꯁꯦꯝꯕꯒꯤ ꯇꯉꯥꯏ ꯐꯗꯅ ꯏꯔꯥꯡꯁꯨ ꯂꯩꯔꯕꯅꯤꯅ ꯈꯨꯟꯗ ꯃꯩ ꯉꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯩ ꯁꯦꯝꯕꯒꯤ ꯄꯣꯁ ꯀꯥꯗꯨꯅ ꯂꯩꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯃꯩ ꯁꯦꯝꯕ ꯂꯣꯏꯔꯒ ꯄꯥꯕꯨꯡꯗ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯂꯕꯁꯨ ꯃꯩ ꯁꯦꯝꯕ ꯉꯝꯂꯛꯇꯦ ꯃꯗꯨꯗꯒꯤ ꯄꯔꯞ ꯑꯩ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕꯁꯤꯡ ꯑꯇꯩ ꯑꯩꯅ ꯀꯣꯏꯍꯪꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗ ꯆꯠꯂꯣ ꯑꯁꯣꯝꯒꯤ ꯊꯥꯔꯦ ꯆꯠꯂꯣ ꯑꯁꯣꯝꯗ ꯃꯩ ꯂꯣꯏ ꯊꯥꯔꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕ ꯍꯧꯔꯒ ꯁꯨꯒꯨꯅꯨ ꯇꯨꯝꯅ ꯃꯣꯏ ꯍꯣꯠꯅꯔꯛꯄ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯇꯣꯛꯐꯝ ꯊꯣꯛꯄ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯈꯨꯠꯇꯁꯨ ꯅꯣꯡꯃꯩ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯀꯔꯝꯗꯅꯣ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯣꯝꯗ ꯂꯥꯏꯁꯦꯟꯁ ꯀꯟ ꯄꯥꯏꯕꯁꯤꯡꯁꯦ ꯃꯈꯣꯏ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯔꯦꯡ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏ ꯃꯈꯣꯏ ꯃꯇꯨꯡ ꯏꯟꯅꯔ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯁꯣꯝꯗ ꯑꯗꯣꯝ ꯁꯥꯏ ꯆꯠꯂꯨ ꯁꯣꯝꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯁꯤꯒꯤ ꯂꯧꯕꯨꯛ ꯄꯔꯤꯡ ꯂꯩꯕ ꯁ꯭ꯇꯦꯠꯁꯦ ꯁꯤꯗ ꯅꯖꯔꯦꯠꯀꯤ ꯃꯐꯝ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯁꯤ ꯆꯠꯁꯤ ꯔꯤꯌꯣ ꯌꯥꯔꯣꯏꯁꯤꯗꯤ ꯅꯣꯡꯃꯩ ꯀꯥꯞꯆꯔꯦ ꯆꯦꯜꯂꯣ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯡꯒꯥꯟ ꯂꯩꯔꯛ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯈꯔꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯎꯞꯂꯒ ꯃꯈꯣꯏꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏ 3-4 ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯍꯧꯈꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯝꯖꯤ ꯈꯥꯏꯅꯗꯨꯅ ꯈꯔ ꯑꯃꯅ ꯆꯦꯜꯂꯛꯄ ꯈꯔ ꯑꯃꯅ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯎꯞꯇꯨꯅ ꯂꯩꯔꯒ ꯑꯃꯝꯕꯒꯤ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯛꯊ ꯊꯣꯔꯛꯂꯒ ꯁꯨꯒꯨꯅꯨ ꯀꯩꯊꯦꯜ ꯌꯧꯔꯛꯂꯒ ꯊꯋꯥꯏ ꯍꯤꯡꯉꯧꯕꯁꯤꯡ ꯑꯗꯨꯅ ꯔꯤꯍꯣ ꯃꯐꯝ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯔꯛꯈꯤ
ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯂꯩꯕ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯒ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯆꯪꯕ ꯉꯝꯗꯦ ꯃꯤꯆꯝ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯄꯨꯂꯤꯁ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯁꯤ ꯍꯥꯏꯕꯅ ꯆꯤꯡꯕ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯍꯤꯡꯂꯝꯂꯕꯁꯨ ꯏ ꯊꯣꯛꯃꯟꯕꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤ ꯀꯅꯥ ꯀꯅꯥ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯑꯃꯃꯝꯇ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯤꯡꯕ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯃꯌꯥꯝꯅ ꯎꯕꯤꯔꯦꯗꯅ इंटरनेट उरीब मैम उरेदना अहिंग फावद हिंगना हिंगना मकोक्त थांगना यानम गंबा मकोक्त नोमैना कापतुना मखोइना वीडियो नम्मगा थागलिबसिंग अदुनि सोइदना इनाव हाटपगी वीडियो सु लेरमगनि इनाव हाटपगी फोटो सु लेरमगनि इरांग असिना मखोइदा मिक्चर थीगनि हाइबगी मखोइना लोसिन्दुना थम्मगी वान अदु आई इनावदो ngasisu hingliboy ni ngasisu lakhiduboy ni tema tema askani no khumdrin oi temo ai tore du kumiba ai ne pipe to makha da tingabani ising sing magine akoi gi tai do apta ada tingki de sing to tharage amta haibiyo ba kari no khangding asade song khumde ba ai sing tharage ko tema tema ni sing wari do adu wada na bane akoi gi tai do amta haibiyo ai sing tharage ba इतेमा ngasi saya amna lame sakto khari amna thibiyo ko ai ngarang de ada koi bi chalinge de ne chak tu ning thingai dai chadra bane ba ngasi de chak tu phajana full da sasala gane koi bi sakra dam jar wapok pirom da adagi di jar wangurom da ngasi de ne sirok dor su imana bam una da ya de tema chak tu khar tu nam te thiro ko priho ima khoina ada le re babung khoi so ada le hojik hauri birang chi da ne yam lap lam sakan नखोगी थेंगने यम ngang को अदुगने याउदबा यादबा तौदबा यादबा खरतो नखुदु खोलाई पाइबा सुनति फतनुंग द थोला कांदा अताथाइ तागदोरिबनि को तेमा एखोई नोमदि लोइना सिगदबा गातनि एखोगी रमदम सिदा मपालमदगी संगसलक पमि तो खरगा मानरगा हानगी मफम सिदा लेरम मखोइना असुक यामना थोमोइ पिक्सलिसब करिगन पीस कमिटी मसेम खुथानगुम सेना अहन मयाम तौदना प्रधान मयाम तौदना मखोई गिसो असौगु लुचिंग मयाम लोइना याउदना तौरि नति मखोइना तौरिसिबु चुमब्रा मसिदिने ngamdabagi wan khutta tasing khulai amam piragane amamam to panarga lamba piraga kapthat arga haladine tema sibu amata gidi he he madu yadi ko itema wari gi wani da aikhoi di ipai pugi haktak gi aikhoi di mikha polaktrabani aduga asuk nungsi sanana leri basibu nathi masi makhoina pamdrisi karigi makhoina kanaga pulaga nungai doino मफम असिद असुक यामना नुंगाइना लेरिबिस अवाद अपा करिनो हाइदुना मखोइना तानबि मखोइना लेंगापता तानागदुबुदुबु मिचम अखोइदा अदु मिचम कयागी पुंसी हालगा मिचम कयागी मयुम मकै थारगा मखोइगी मनिंग थुंबु फंगनि हाइबसिबु हाइदि नोपु नोंनिङि तेमा कुमैसे सिदगिदि सुम हिनजलागने सुम खंगकिनि मखोइगी वाराखिनि मखोइने यामना वाराखिनि तेमा असिंगनि सुमना ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯤ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯤꯌꯥꯝꯅ ꯂꯩ ꯆꯥꯏꯗꯨꯅ ꯃꯊꯪ ꯑꯣꯛꯈꯤ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯈꯤ ꯁꯨꯒꯨꯅꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯥꯟꯅꯒꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗꯤ ꯂꯦꯞꯈꯤꯗꯦ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯃꯈꯥꯔꯣꯝꯗꯒꯤ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯈꯤ मफम अदुदा थोरम यावबा लाकपा मियोय कयादि मी पाइनकी खरा अमदि थवाई निक निक लाउनबसु यावकी अदु माबु मियामना लई कटपा मियामना महाकपु इकाई खुमनबु उत्पदना अखोइगी थमोइदा सखथोकजबदि फावकी अमुक खना हालकलरोइदबा अखोइगी नाउना अखोइबुदि अवांगबा थाकता थम्बिरमले अदुबु
mahaki punsidi amuk hanna halaklaro pabungna kappa matamda karigi kaplibano nachanupa thauba poklaga athauba pokpa mama mapana bu mamittagi mapi taba hongnabra haiduna mina haiki kapti kapning thamoi nungda omduna ai apokpagai pokpigana khangki adu ai naunu pagi thawai yaudra baksang adu ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 6ꯅꯤ ꯆꯣꯟꯊꯅ ꯐꯪꯈꯤꯕꯗꯨꯗꯤ ꯋꯥꯔꯧꯏ ꯂꯩꯉꯥꯛꯇꯁꯨ ꯋꯥꯔꯧꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯁꯨ ꯋꯥꯔꯧꯏ ꯑꯗꯨꯒ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯗꯁꯨ ꯋꯥꯔꯧꯏ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯃꯤꯆꯝ ꯑꯃꯒꯤ ꯄꯨꯟꯁꯤ ꯇꯥꯗꯨꯅ ꯂꯩꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯀꯟꯕ ꯉꯝꯗꯕꯁꯦ ꯃꯈꯣꯏꯅ ꯑꯣꯏꯔꯝꯗꯕꯗꯤ ꯃꯈꯣꯏꯗ ꯑꯣꯔꯗꯔ ꯐꯪꯗꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯈꯣꯏꯗ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯂꯩꯇꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯃꯗꯨꯕꯨ ꯀꯟꯅꯅꯕ ꯃꯇꯝ ꯆꯥꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯕꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯨꯕꯒꯤ ꯑꯗꯨꯒ ꯂꯨꯆꯤꯡꯕ ꯑꯃ ꯂꯩꯔꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯃꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯇꯦ ꯏꯅꯥꯎ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯏꯅꯥꯎ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯐꯪꯕꯁꯨ ꯄꯥꯝꯗꯦ ꯏꯅꯥꯎꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯠꯈ꯭ꯔꯦ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯠꯈ꯭ꯔꯦ ꯑꯆꯨꯝꯕꯅꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯆꯠꯈ꯭ꯔꯦ ꯀꯥꯏꯊꯔꯛꯈ꯭ꯔꯕ ꯄꯨꯂꯤꯁꯀꯤ ꯃꯣꯔꯦꯜ ꯍꯟꯖꯤꯟꯅꯅꯕ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯗꯤ ꯆꯨꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤ ꯄꯨꯂꯤꯁ ꯅꯨꯄꯤ ꯈꯛꯇꯒꯤ ꯋꯥꯌꯦꯜꯁꯪ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯁꯪꯒꯤ ꯋꯥꯌꯦꯜꯁꯪ ꯑꯁꯤ 33 ADꯒꯤ ꯃꯇꯝꯗ ꯄꯆꯥ ꯐꯩꯗꯥ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯄꯆꯥ ꯐꯩꯗꯥꯒꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯤ ꯃꯅꯤꯄꯨꯔꯗ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯏꯪ 1932 ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯗꯣꯂꯥꯏ ꯄꯥꯕ ꯍꯥꯏꯕ ꯃꯤꯡꯊꯣꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯍꯥꯏꯅ ꯃꯃꯤꯡ ꯑꯗꯨꯃꯛ ꯑꯣꯟꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁꯤꯡꯊꯥꯕ ꯌꯥꯕ ꯊꯕꯛ ꯉꯝꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯔꯝꯃꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯖꯕ ꯇꯣꯈꯥꯏꯕ ꯄꯨꯂꯤꯁ ꯃꯦꯅꯨꯑꯦꯜ ꯑꯃ ꯐꯥꯎꯕ ꯁꯦꯝꯕ ꯂꯩꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯑꯁꯥꯝ ꯄꯨꯂꯤꯁ ꯃꯦꯅꯨꯑꯦꯜꯗ ꯇꯥꯡꯂꯒ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯅꯠꯇꯦ ꯑꯁꯥꯝꯒꯤ ꯃꯇꯧ ꯇꯝꯖꯕꯅꯤ ꯃꯁꯤ ꯑꯣꯏꯔꯒꯁꯨ ꯁꯥꯡꯂꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯄꯨꯋꯥꯔꯤ ꯌꯦꯡꯂꯨꯕꯗ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯄꯨꯂꯤꯁ ꯁꯥꯔꯚꯤꯁꯁꯤꯡꯅ ꯇꯝꯖꯅꯐꯝ ꯑꯣꯏꯔꯝꯃꯤ ꯃꯅꯤꯄꯨꯔꯗꯁꯨ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯑꯃꯅ ꯈꯨꯜ ꯑꯃ ꯉꯥꯛꯄꯒꯤ ꯆꯠꯅꯕꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯏꯟ ꯆꯥꯔꯖ ꯍꯥꯏꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯂꯧꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯊꯧꯒꯜꯂꯣꯟ ꯀꯌꯥꯃꯔꯨꯝ ꯎꯅꯔꯝꯃꯤ ꯃꯁꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯂꯣꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕꯗꯒꯤꯅꯤ ꯃꯅꯤꯄꯨꯔꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕꯒꯤ ꯏꯍꯧ ꯂꯥꯛꯈꯤꯕ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯏꯍꯧ ꯅꯝꯊꯅꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯉꯛꯄ ꯐꯪꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅꯈꯤ ꯄꯨꯂꯤꯁꯇ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯑꯦꯋꯥꯔꯗꯁꯤꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯪꯗꯕ ꯆꯍꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯑꯇꯩ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈꯤꯕ ꯌꯥꯎꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯍꯤꯡꯂꯒ ꯊꯕꯛ ꯇꯧꯔꯤꯕ MPS ꯑꯣꯐꯤꯁꯔ ꯀꯌꯥ ꯃꯦꯗꯜ ꯀꯌꯥꯅ ꯂꯩꯇꯦꯡꯕ ꯀꯌꯥꯃꯔꯨꯝꯁꯨ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯊꯕꯛ ꯇꯧꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯀꯌꯥ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗ ꯂꯩꯔꯝꯈꯤꯕꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯀꯌꯥꯅ ꯍꯣꯠꯅꯕꯗꯒꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨꯅꯅꯤ ꯍꯥꯏꯕ ꯌꯥꯏ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯊꯧ ꯇꯧꯕ ꯑꯁꯤꯃꯛꯇꯕꯨ ꯂꯩꯉꯥꯛꯀꯤ ꯏꯊꯤꯜꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯅꯤꯡꯊꯤꯖꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯅꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯕꯨ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯥꯔꯝꯗꯧꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡ ꯑꯃꯁꯨꯡ ꯂꯂꯣꯟꯕ ꯑꯣꯏꯅ ꯂꯧꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯀꯤ ꯃꯣꯔꯦꯜ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯊꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯁꯥꯁꯤꯟꯅꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ 1929 ꯔꯣꯝꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯆꯞꯈꯥꯏꯔꯛꯄ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ FIR ꯂꯧꯈꯠꯍꯟꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯀꯌꯥꯃꯔꯨꯝ ꯃꯍꯤ ꯃꯌꯥꯏ ꯆꯝꯈ꯭ꯔꯦꯗꯅ ꯃꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯀꯌꯥ ꯉꯁꯤꯗꯤ ꯐꯥꯎꯍꯜꯂꯦ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯃꯈꯣꯏꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯀꯟꯕꯤꯗ꯭ꯔꯦꯗꯅ ꯃꯈꯣꯏ ꯃꯔꯅꯥꯏ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯒꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯐꯩꯒꯥꯛ ꯐꯩꯅ ꯉꯥꯛꯇꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯉꯁꯤꯁꯨ ꯂꯦꯞꯇꯨꯅ ꯂꯩ ꯃꯁꯤꯅꯤ ꯈꯦꯟꯅꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯗꯅ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯅ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯔꯒ ꯆꯤꯡꯅꯅꯕꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ
अदुगुमलबा पुलिस पर्सनल सिंग अदुबु साथौ ओइरम मकोक थोंबा पुलिस नत्रगा लेंगाक सिंग अदुन ngasisu निंगथौगुमना हाइन हुमना पांदुना लेरि मखोइगी याकादा याथंगदा थबक तौरुबा पर्सनल कया अवाबा ngasisu नंगली असिगुमलबा तुहत पिरबा लमचत मयाम असिना मरम ओइदना मतम अमदा मंगान नाइरम पुलिस ऑफिसर कया वॉलंटरी रिटायर लौदना मणिपुर थादोकलगा चटखिबा कयाम यामले मियाम खंगबसु यारोंगने असुमना पुलिस की मरकता मोरल अदुकी मतिक हंथना लेरिंगे मरक असिदा हौखिबा मेगे अहुमदा कांगलुप की इरांग थुकने इंडिया अमुक थोखिदबा नोंमै पाइबा सिंगना खुद चंगबा इरांग अमनि हाइबसिति मयक सेंगलबा इरांग असि नमथगदबा मणिपुर पुलिस कमांडो सिंग हौजिक्ति करिगिदमुक्ता नोंमै कापो हाइबा याद्रिबा मसिना मरम ओइरगा पुलिस हाइबसि लोगी मखादा लिंगबनि हाइबा फावबा काउथोकनोदना मियामना मखोइबु मफम कयादा खोंगोइनरक्लि मतंग असिदे खोइना पनबे याबो वफमदि मणिपुर थोकलिबा तंगदु लेतादबा फिबम असि मणिपुर पुलिसना लाक्सिनगदबनि मांगख्रबा मखोइगी मोरल हंगत हननबा लेंगाकना थबक मयाम अमा तौबगी तंगाइ फदबा दम लेरि मखोइगी पुंसी मखोइगी इमुंग मनुंग ngakpagi थौदांग लेंगाकना लोकफम थोइ कमांडो की पर्सनल सिंग पिरंबा अलाउंस हंजिनगदबनि मरिबाक कननबगिदमक थौना फबना हा कया कमांडो की पर्सनल ओहिनगदबनि मंगाल नायरबा पुलिस कमांडो की पर्सनल सिंग करिगी कमांडो द लेनिंगद्रिबना लेंगाकना येंगसिनबा चुमे मखोइगे सर्विस प्रोटेक्ट तौबा अमदि मखोइदे थौना हापंगमा पुलिस ऑफिसर सिंग मथौ तारि अखोइगी मणिपुर पुलिस पु मतमगु चुनबा मोंगदा सेंगलहौद्रबदि स्टेट असिदा लेबा मियाम मणिपुर थादोक्तुना चनिंगबा हाइबदो सोइदनमकि मदुगी मतम अमा यौरकद्रा हाइजनि करिगिदमक्ता तमदना मियाम पुरमुक्ता ओनसिनदना टियर गैस कापा अमदि मिचम सिंगबु फुथबा ngamlaga चिंगदना करिगिदमक्ता ngamद्रिबनो चिंगद कनाना करिगिदमक्ता ऑर्डर पीदबनो मणिपुर की थोखिबा थौदोक असिदा करम्बा पुलिस की मकोक थंगबना ख्वाइदिगी मकोक ओइना ऑर्डर पीखिबगे नत्रगा ऑर्डर पीखिदबगे कनागी अथंगाइदुना लेखिबगे मियोय चनी हेना असी अना थोंदना नाकन अनिमक्ता अवाबा नंगलिबसि मतमदुदा सोइदनमकि नाकन अनिमक्ता हौरिबदो अमनब हौबो ओरमसु अमनब हौबो ओरमसु पुलिस सिंगदा मदुगी ऑर्डर अदु पीदना अमा अनितंगी पुंसी मांगलमलबदि असुक याम्बा अवाना अमदि सेनमिलोंदा सोक्लिबा अमदि कांगलुप अनिगी मरक्ता नुंगसिनदबा असुक यामना थोक्लिबा सिंगसे मतम साना पुलिस सिंगदा ऑर्डर तौरमलबा अमदि मतिक चाबा याथंग पिरंबा तारबदि मखोइना लाक्सिलंगदबनि अदुबु करिसु नतबा जिम्मै थाखिबगिदमक थौना फरबा कमांडो सिंग अदुबु मतौ करमना मियाम अदुना परेंग साना चलहलगा मखोइगी तुंगदा nganingba tahidaba wahi kayamrom haiduna मखोइबु करेम कथाइनदुना लग्नखिबा नुमित अदुदगी पंकान कानदना सुपनतंगी नुमित मरी मंगानी लेरगा इरांग असि थोलखिबनि यादि हाइबा म खंगहलमलबदि मैतै ओइसनु कुकी ओइसनु अरानबबु तौरबदि यादि हाइबदु मतम चाना पुलिस कमांडो सिंगदा मदुगी ऑर्डर सिंग अदु पिरमलबदि ngasi थोलिबा थौदोक सिंग असि थोलमदबसु याय मरम असिना पुलिस सिंगबु थौना फनबा मदि मथौना हापा तंगाइ फदबा लै मसि खक्ता नतना मखोइगी पुंसिबु ngak senba मखोइदा मतिक चाबा अलाउंस पीदना असिगुम लेपाकी असोइबा तौरकपसिंगु मतम साना मंगक थुदेकननबगिदमक मतम साना वारकननबा याथंग पीबा फै Lakle Inspector Tayai Lakle Inspector Tayai Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai. Hanana Tagachari ngasi lantok chari Inspector Tayai hanjin episode Samapan Gamari Tangka kasi butabi riba Bejeng tabi riba sing Hanana Tagachari
Ngasigi tangga asida pibirakliba feedback amadi comment sing tanang na patok chugi. Pabung Chanta Kumar Hanana Tagachari ngasigi thoram sida sarug yabirakpa wari tangkak pawbudi haninga litana faziki ngasigi Inspector TAYAI episode 904 haina takpiri pabung Hanana Tagachari pabung thoram sida sarug yabirakpa madi thoram sida pibirakliba feedback amadi comment sing taram nokchari ningthawjamina khunbi Hanana Tagachari mabusu lamnganba sorai Tagachari thoram sarug yabirakpa Madam Bizia Hawaibam Sir James Wari yamna nungai haina takpirakpa yam haraujai Sir Jiban Laisram taram nokchari ima ngaubi sorok haibam karong tagatchari Pabung Chanta Kumar lamngan basorai Madam Susla Okram tagatchari Ranjita Chongtham tagatchari ngasigi thoram sida saruk yabirakpa Madam Ningthawjam ina khunbi hanana tagatchari ima Huidrom nungsitombi tagatchari thoram saruk yabirakpa Madam Renu Toijum Tagachari Thoram sida saruk yabirakpa Naurem Chechobi Ibam Hal Tagachari ngasigi thoram sibu like tawbirakpa Chechobi busu taram nokchari Ke fan girl haina ID masina hanba thengnajaba oidoini Tabada tu chungba fawi yamna nungai pi tarak I chai bungo haina takpirakpa imabu hanana tagachari thoram sida saruk yabirakpa Sir Jiban Laisram Lili Sanarak tagachari ikok nonjari serbu hijam ina khunbina tagachari nungai fazai haibadi haijaroi haina takpiri nungai ba fazaba haibadi wari tangkak sigi makha pole wari fazai haiba nate wari si asengba base dorokpanina wari fazai haibadi yade aduna wari nungai tawatabu asengba yumfam oibanina mayamnasu thawai hakchang yauna tabiba pumdamak hanana tagatchari sana ive wa kha tagatchari Madam Savitri Huikap tagatchari thoram sida saruk yabirakpa Madam Susila Okram, Madam Bizia Hawaivam Tagachari, Madam Zanaki Sagolsem Tagachari, Thoram Saruk Yabirakpa, Madam Enjimemcha Oinam Indubala Tagachari, Imaibe Maguru Mayum Tagachari, Sir Inspector TAYAI 904, Hanjan Batangkak Wari City, Tamoy Sipu Bangamdre Hujik Maksu, Loshin Bagi Mahut Sang Tana Bahot Nari Amadi, Yaknaba Singbu, Kan Katuna, Tamli. Fatsu Fatkidre Kari Haizagani Haizaningai Wafam Lejati Dugi Patang Dudima Mayam Nasu Hena Kangna Ro Wafam Naktani Kaisu Laiba Isunati Lucian Gay Kalagadi Natra Irang si Nemtahan Gay Kan Katan Gay Makogi Kutani Loyle Adobo Ubidraba Tabidraba Kolau Haivatari Madam Susla Okram, Mayamna Wana River Relief Camp, Tauji Sulay River Mayam Sinakaya, Karamba Chaiting, Karamba China, Kayaga Loinanaga, Lay Rivani. Pabung Chanta Kumar, Hanana Tagachari, Thoram Saruk Yabirakpa, Madam Sanjam Sanjanbam Anandi Tagachari, Thoram Saruk Yabirakpa, Rosmani Yendrambam, Madam Suhanana Tagachari, Madam Susla Okram, Pabung Chanta Kumar, Janaki Sagol Sim, Kuting Makpuhanana Tagachari, Saruk Yabiriba Kuting Mak. Aina patok chabada sitan antaba yauragasu kudingmakna waro bidanaba haijari Sir Koirom Ravindro tagachari Tabarakanesa tagachari Madam Anjali Chingtham tagachari thoram saruk yabirakpa Imaibem Halning Tokong Madam Renu Toijum Madam Santi Sanabam tagachari thoram saruk yabirakpa Sandokchari ba 90.0 Wahong Radio ki thoram ki makha chathazadring ki mangoinana isai kudol tamjagi sargi konjal da ki sakhi ba isai singsin bire haina sehori ba isai kudol tamjagi taminasai
Singsinbire ng naibo ng ginanakta Punsinbire ng ginungsi kisina Singsinbire ng naibo ng ginanakta Punsinbire ng ginungsi kisina Aibo na tanong da Aibo punsigi Aibo na tanong da Aibo punsigi Singsinbire ng naibo ng ginanakta Punsinbire ng ginungsi kisina Aigi thamoy laikolda Shatlaro naning tamna Akan ba nong lay laklasyo Ngaklagi ng bukinda na ba Pulage nung si kisina Ay gihangla batamoy laikolda Pulage chetna punsigi lingda na ba Singsinbire ng naibo ng ginanakta Punsinbire ng ginungsi kisina La 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 Sumhat pire Nang ginit na Lot na yung ba Mits na duna Tadok laroy ng bu Punsigi oy na Sa laro ng na ay gilay kolsida Pulage ceta punsigi lingda na ba Singsinbire ng naibo ng ginanakta Punsinbire ng ginungsi kisina Aibo na tanong da Aibo punsigi Aibo na tanong da Aibo punsigi Singsinbire ng naibo ng ginanakta Punsinbire ng ginungsi kisina
Hanana Thagachari Lanthokchariba 90.0 Wahong Radio gi Thoram Paring Sing Tabiriba Sing Loinana Thoram gi Makasa Thazarakpada Mikukar gi Matung Lanthokchagani Isai Saknasi Mampuna Sarugaminasi 7005707808 Number Sida Call the View Sarugavio Housing Hacking you in a dipum the Vakti Laptok Chabagi Abalokchagi Pumnobu Kurumjari